Loyalam E-PAO tabiriba khudimappu Hitram Susmitana numidangi pau pizari ahamida parude headline. Nominini chathagadaba criminal justice ki seminar governor na Fagatkhre criminal justice asi democracy da yamna maru oiba amani haina governor na phongdorakli. Konsha Khulgi Naga Micham taruk Hatpada Chenaba Kuki ani amasu NIN Ngasi Fagatkhre Mahosagi khal kaitharagriba asidagi ngakthuksi hairabadi u pambi thaduna umang singbatsi haina wai khepjana phondorakli pausana pijari Numit nini chathagadaba criminal justice ki seminar governor na Fagatkhre criminal justice asi democracy de yamna maru oiba amani haina governor na Fagatkhre Anoba criminal law sing asi karamna thabakta onthokadage haba yauna criminal justice ki matangda malemda ahumba kya laklibasi khamina na bapandamda Manipur lenga ki home department law department amasung Manipur judicial academy ahumna punna sinduna palace compound leba Manipur state film development society da numenini chupna criminal justice ki matangda chathagadaba seminar ama Manipur gi governor Ajay Kumar Bhallana ngasi Fagatkhre seminar aduda chief minister Yumnam Khemchan Manipur high court के चीफ जस्टिस एम सुंदर हाई कोर्ट की जज सिंह एडवोकेट जनरल याउना गवर्नमेंट के सीनियर ऑफिसर सिंह पुलिस कोर्ट अमसुंग लॉयर न चिंग सरुक याखी सेमिनार अदु होदोपगी थौरमदा गवर्नर अजय कुमार भल्लाना हाइखिबदा क्रिमिनल जस्टिस असि डेमोक्रेसी दे यामना मरु ओइबा अमनी मसिना मियोबगी हकसिंग ngak shenba yauna sandi thamba amasung government da thajaba thamba ngamgadawribani lebagasi gi oina nongna chatnaba haukraba anoba law ahum haibadi Bharatiya Nidya Sanitya VNS Bharatiya Nagrik Suraksha Sanitya amasung Bharatiya Shiksha Adiniya Gimatangda wafam kaya paladuna makhatana haikibada hariba losing asi British era matamdagi chanaramba losing adu shindokibani mapung oina hariba losing asi atuba matamda justice fanghanaba victim singi right sing fanghanaba technology amasung scientific investigation da miyeng thamduna modern system da semdorakibani anoba losing asi police lawyer court amasung mari lenaba khudimakna mapung fana cooperation pinarabadi hena effective oiba ama habadu oigani hena sufangdoki Kangpokpi district ki manun chanba samuk Khulgi khunja sing blockade na makhoina thajaba potchai sing patuna manglei Kangpokpi district ki manung chanba lailon by fai Khulgi Kuki militant sing na Konsha Khulgi Naga Micham taruk farba matung tamthina hatkiba thodok aduda Chenaba sing matik chaba cherak pigadabani haiba yauna tongan ma demand kaya taladuna UNC na chatharkiba matam kaktaba economic blockade amasung leiriba unkhanaba sina maram moiraga district asigi Kangsup Gyalzang subdivision ki manung chenalariba samuk village ki khunja sing makhoina wana thariba manama sing patuna yuanba dabadagi patuna mangle hari thodok asiga mari lenena samuk village ki lomi khunja sing na phongdor khibada hairiba khul asi Imphal gi kilometer kontra ni thoirom lapi khul asigi miyosing makhoina thariba manama sing amasung mahai marong sing adu yolaga imungi jana thangnaba amadi machamasu mahai tamada sizinaribani adubu hojik jathariba economic blockade asina maram oiraga makhoina thariba manama sing adu yonpham leitre khul asidagi leimakhong fauraga atopa mafam singda yonabu honarabasu lambi paring asida Kuki khul tare lei hojik leiriba unkhanaba amadi security ki phiba masina khunja sing Khulgi hendokpa yadabana makhoina thasariba pochai sing adu yonba ngamdre samu khul asida mapung oina kobi carrot beetroot rasma na chingba asi marang kaina thaduna masigi pothok chatok sing asi hauzik lokpal matamni adu potlam sing asi Imphal natraga atopa area sing da pothok pusin tonaba pambai amata leitabana potlam sing asi labukta patuna manglei potlam sing asi lupa lakh kaya rongi value oigani chahi chupa makhoina wana hona khiba kaya adusu aremba tare blockade leibana leiriba unkhanabagi phiba masina pochai pothok pasu yadre khulgi mioi khudima makhoina thazariba mana masing sing asi yolaga imung puba ngakta oibana yonpham leitabadagi imung kaya awana khangli boarding da leiduna mahitam lamba kaya amasu sel thininga leitabadagi yumda halakpa yaure maramaduna hiram asida state government CSO amasung mari leinaba authority na miring changduna agriculture ki puthok sing asi market ta puthoknaba akhanaba thorang sing pakhet pi haina phongdorakhi security force na drug ki potlam sing Fagatkhre war on drugs ki makhada jataba drive amada Manipur police ki kangbu amana mioi ama tongan ba contraband item singa mayumdagi fare hari police ki power sina hai faraba mi adudi Thobal district ki manung chanba lelong laihau khong leinung hotel maning digi Muhammad Zakir Hussain alias Tomba Chahini Fumari Kawi Mangondigi Codin Cup Seraph PNIT
R10 tablet N10 tablet amadi crosspass plus capsulesing Fagatpangamle hari Amaromda Jiribam police team amana Jiribam gi mioi ama yamlaba ganjaga gunana fare farba mioi adu Jiribam town gi lamkhai bazar gi ganja kezi Yankai Taru Henbaga Konana Fabani Hadi Farba Mui Adu Jiribam District Lakipur Chinkha Ward number 9 Digi Konjangwam Kulasing Chahi Nifutaret Kawi Hadi Konsha Khulgi Naga Micham Taruk Hatpada Chenaba Kuki Ani Amasu Enayana Ngasi Fagatkhre Haukiba me Tara Humdoida Kangpokpi District Manung Chenba Lelon by Fedigi Konsha Khulgi Pastor Ani Yauna Naga Micham Taruk Fakraga Tamtina Hat Kiba Todok Chenaba Matai Manau Haukiba July Tarada Enayana Fakro Matung Ngasi Makatana Todok Asida Chenaba Miu Ani Amasu Enayana Fagatpangam Kray Pao Asina Makatana Haribana Mihar Asiga Mari Lenana Enayana Tatarkiba Investigation Gi Manung Chena NIA Manipur Police Amasung CRPF Ki Apunba Combined Team Amana Intelligence Ki Akanaba Pao Pumudagi Makhongda Jatakiba operation amada Fagatkhre mi ani adudi Lelon by Fegi village tagi Pountain Kam by Fei Amasong Molhoi village tagi Lemintang Shin Ho Allies Jet Apopa Paulen Sit Ho Kawi Todogasi January ba atopa mi shingshu Fana Bahonari Hadi Enayana Ngasi Nagami Jam Taruk Hatpaki Todok Chenaba mi ani Fagapangam Kibasi Haukiba July Tarada Lelon by Fei de Leba Pradip Amasong Mahakilona bi Aing bi Fakro Matung Numit Nipani Matung Danu Matung Dani Hadi Amaromda Naga Micham Taru Kuki Singna Hat Kiba Todoko Mari Lenena UN Sina Naga area Singda Haujik Jathariba economic blockade Asi Handok Hanaba Amasung Kuki Amadi Naga Anigi Marakta Hana Gumna Nushi Janana Lainaba Kuki Jo Singna Aizol the Chatuna Nagaland Mizoram Amasung Manipur Chingi district Singdigi church leaders Sing Yauna Mipam Pangtokuna Kananina Kiba Du Mahiyan Kidre Hari Inter district economic blockade Hena Kansilagani Hana Lubna Fundorakli Kuki Singda Makal Amatagi Potlam Sing P Danaba Naga Amadi Maitei CSO Sing Jangsiliba Inter District Economic Blockade Hena Kangsilagani Hana Naga Humanitarian Aid Committee Manipur Kobulup Amana Thorakli Lunana Inter District Economic Blockade Asida Maru Eba Thodang Loduna Mapam Kayada Chaitokuna Mathok Togadaba Loop Asigi Makad Legadaba Rapid Ama Haina Kangnaba Rapid Response Team Ama Safon Kray Manipur Press Club Da Pamishinga Unabada Committee Asigi Co-Convener Amanat Thaimaina Mapandagi Lo Kaina Changlapa Kuki Singna Lamdam Asigi Yalho Purup Oiriba Maite Amadi Naga Singda Landaduna Ngasi Phawa Mihat Mipunchathari Kuki Singi Aran Bathawong Asida India Lengana Yalhomi Singi Ihul Khangna Achumba Wild Fangandaba Habasi Peningai Oide Peba Masina Maramoiraga Manipurgi Chingamasung Tapaki Loop Singna Kuki Singi Mathakta Hena Kanba Inter District Economic Blockade Tongnaba Firep Law Krabani Hariba Khongthang Asi Sagatuna Loop Asinasu Inter District Economic Blockade Asi Kansinanaba Warep Lawani Haiki Loop Asigi Makhada Legadaba Rapid Response Team Manipurgi Mafam Khudingda Leriba Major Economic Corridor Singda volunteer Thamlagani Kanagumba Lanai Mioi Amadi Loop Amatana Kuki Singda Makalamatagi Potlam Pirambiya Haba Wapam Thamaina Thalotuna Karigumba Thainarabadi Matik Chaba Chirak Pigini Hadi Lunana Loop Asina Changsilakadariba Interstate District Economic Blockade Asida Yalho Purup Singnasu Mapung Fana Sawat Piu Haina Paujala Pagalunana Imphal West Ki Kanto Sabal the Kuki Singda Maitegi Yum Taruk Mai Thakibagi Thawambu Akan Mumung the Yaning the Fondorakli Thabak lepagi khongjang handopa leitri haina federation na fangdorakti Manipur lengakna DADR chada ahum hengatkiba adu yaningde wari sanaduna yanaba puraktriba phawa thabak lepagi khongjang handopa leitri haina Manipur Government Service Federation gi makitagi fangdorakli Manipur Government Service Federation amasung Manipur State Pensioners Union anina lengaki thawongda yaningda phongdoktuna wakat mifam ama singjamai chinga makhongda pangthokki wakat mifam adu da saruk yakiba Manipur Government Service Federation gi president Elser na employee amasung pensioners singda demand toriba asi makoigi tolop hengatpiu haibanate makoigi phongpam thokpa right phanghanduna state asi mapung oina chakhotpa yanaba thabak paikhatpiu Manipur Public Service Commission amasung Manipur Staff Selection Commission na state asidigi department kayada hangduna leriba posting recruitment tawbiu contract basis ta thabak lawbugi mahutta regular post oina thabak lawbiu loinana contract employees singsu regular tahanduna tolop mapung phana phanganbiu amati grade 4 gi employees singbu minimum wages phanganbiu habani Amaromda lengakna DADR chada ahum hengatkiba asi protest tawriba employee amasung pensioner gi loop singa wa amata tanaramdana tawkibani atuba matamda chapminariba loop singa mifamama pangthoktuna makhatana kari tawba yabagi habigi warep lawrgani hadi
Kuki narco terrorist-singna Abner Kasar hatnaba hotnarambagi thawong condemn tawi haina village authority na phongdorakli. Ngarang Kuki narco terrorist-singna Ukhul district ki manung chanba Sikibungda Abner Kasar kauba tangkhul naga amabu hatnaba hotnaramkhibagi thawong adu Sikibung Sarkafung village authority na akan mamongna condemn tawi hari. Sikibung Sarkafung village authority na thadorokpa chirolamana haribana Sarkabung village da leiriba mathodmi Tasinglai kauba amagi pukrida Kuki gi miye khara laklaga lona yadaba mongda nga phabagi thawong sing chathaki hairiba pukri asi Sarkabung village amasong thawai Kuki khul ani gi marakta leibani hairiba Kuki narco terrorist ki kangbu sing aduna pukri asida dana mosin aduna nga phanaba honaram khibani matam aduda Avener ka sarna mafam adu fawraga chatnaba honaringeda Kuki narco terrorist ki kangbu sing adu ubadagi mahapu gun point da faraba matung Kuki khullom da pushinduna hanabu honaki lonana mahapu hatkani haina kihan khangan badana fu chebagi thawong khaya chathaki nongmai batna hakchangi mafam kaya da suduna phuki Kuki narco terrorist sing aduna mahapu hanabu honare haba khangbadagi tanja yanglaga hawa ko turel gi khong adu lanthokduna chelaki asigumba micham amada ka henba thawong sing chathaba amasong logi wangmada atopa singi pukrida nga fana bo hona bahabisi yamna lujadaba thawongni Kuki narco terrorist sing asina haujiksu logi wangmada asigumba criminal gi oiba thawong kaya chathari hari Mahosagi khal kaitharakliba asidagi ngakthoksi haribadi u pambi thaduna umang semgatsi haina waikhem chana phangdokkhrai Mahosagi khal kaitharakliba asidagi ngakthoksi haribadi u pambi thaduna umang sengatpa natana atopa lambi leite haina Manipur gi chief minister Yumnam Khemchana phangdokkhrai Homdatare Suba Ban Mohotsab ka mari lenena Forest Department na sinuna ngasi City Convention Center da pangthoki ba state level green finally ki thoramda waphamasi mahangna phongdokhibani thoram aduda chief minister Yumnam Khemchan amakhatana hai handaki cheyol ani asida department asina tongan ba CSO sing mahairoi sing government ki tongan ba department sing amadi security force sing puna khosamnana state asigi oiba u pambi 4 lakh 15 hena thaki matam amada oiramba aikhogi malamgi ayingasa aduga hauji wariba asiga aduki matik chawna khenare mahosagi kaitharakliba khal asigi maram kaya amalei adubu khwaidigi maru eba maram asi umangkok thokpa asini Khongjel yang cheliba miyobagi civilization asi tangai fadana mafamna matamda yadabadagi lambi semba infrastructure kaya sangwa sagalakpa amadi atai development ki oiba thabak thoram sing pakhalakpa matamda u pambi ke yan thatpa asinasu mahosagi saktam kaitharakpagi maram ama oiribani haina phangdokhi mahakna makataraduna hai jahi kharagi mamangda AC natraga fan habisi thoidokna sijmaramde adubu haujikti shabagi chang khangin hengalakpa asina maram oiraga fan tharaba phawada ingthaba ngamlaktabagi phibamda laire mioiba aikhoina manghan tak haliba mahosagi khalasi tungi mirol gi damakta khalaga u chara thabagi hainabi thamsi haina su phongdokhi aroibada maroiba paw amukana pizari Nominini chathagadaba criminal justice ki seminar governor haudokhre criminal justice asi democracy da yamna maru oiba amani haina governor na phongdorakli Konsha Khulgi Naga Micham taruk Hatpada Chenaba Kuki ani amasu NIA na Ngasi Fagatkhre Mahosagi khal kaitharakliba asidagi ngakthoksi haribadi u pambi thaduda umang semgatsi haina waikhem chana phongdorakli Matang asida loyalam E-PAO na lumitangi pau bibel lezare tabiri bukhutimako amuka hina khurumjani